Lamda Marupao. Dolai Thabi Khulgi Khunja Singh Relief Camp Tegi Tharak Laga, Dolai Thabi Khul Yaukre. Amadi, Sangai Festival Gamari Lenana, Ngasidegi, Sangai Film Festival Hogdokre. Kurum Jari, ISTB Pau meeting Tabiri Bapum Namaputaram Nokjari, Pau, Sandok Napizari. English ngani kun humdogi megi tang ahumda cookie sing ne yumai thaduna tanthora kraba Imphal ki dolai thabi khulgi khunja sing relief camp tegi tharak laga dolai thabi khul yaukre masagi khul yauraba khunja sing lengdana leiragani hairi hiramasida paudamama 2023 की मे के तारीख अहुमदा कोई खंगहौदना थोलखिबदगुम इरांग अदुना मरम ओरकांदा दोलाई थाबी हारिब खुल असिजु कुकी सिंगना तांथोरक्तना हारिब मफम असिदा लेरम खुंजा सिंग कोई थवाई खुबाक हापतना सेलब मतुंगा हुजिबोकसे कोई रिलीफ केंद्र लेरिबनि ngasi ji akoi mayam gi ihogdagi relief केंद्र लेरिबा खुंजा सिंगना Sangai Festival Pangthokpa Yarabani Lamdam Asida Tanglu Laita Bahadu Yorak Abanina for Isagi Kunda Sasar Hadana Dolai Tavi Makali Kaida Yum Changani Hadana Laiba Kunza Anamana Mapamasida left to a lady was secretary forcing however Mapamasida Awang the Sasalagadi Hena Kudong Tiba Tokpa Yai Hadana away section Watam Tammy. Lokanadi Kunza Kredi. Way Mangjong way Mang Tag Kangudi, Dolai Tabi, Awang Lakai, the Yokshan Gere. However, Kulasigi, Awang way Yankuman, Hadano Mitai Kulama lady, Iko Wena, way Mitai Kuntaba, Aroiba, the Hariba Iko, the Gidi, Sakunta, the Ribini. Asumna, way Matam Queen, Tadokon Lava Kulasi. Huzikti Yaure, the Kunzasina, Hanga Ivo, Wapam, the Hogik Sanga Ivo, see, Tantoga to Sattler have Wapam, see, I'm the Kan Tami. I did Isai, the Sanjar again, Lapone, Adubo, Labor Central Force, forcing Sina, Live ID fishing is the one about not Tamida from my care of the cookie, live cookie of the my ocean, the Veda. I did the Ocean Tamisi, Karamba, State of Central Force Key, Kari Plano, Masi, Atu. I did fishing is how to get them side and much control to be have like I just central forcing my case, Samakanda on view, of which Sagi Haktan Javalak of Isagi in the Sanjar again, Sakana Santilere, who may have over Isagi in the Sanjar again and Lapone. But from Jingashi is a matter of when some of the quite like probably Amazon my partner with my country. Yarga could some later again, when the security ladies in Japan, the Mutuna tribe is a way more Mataka, Hanini, Kurizanga Halo gave you what can the IDP sing Savakojida. Yamna Nagna, I am a former meter Sanimu, Lagna, like cookies, Samakodi. I have cookies in the town for you have a consumption Hina, Mokon Ayaka Virakan have any IDP sing cookie tal, having a complaint with the Yagdi. The Central Forcina, Atamana, IDP singer, Sidagi Sangi Aro, Habagi, Kunadumega, Asundagi Sanakona, kind of hide of Marakanda, the young in the signal of Samba, Sangai Festival Gamari Lenana, Ngasidegi Hauduna, Tha Sigi Kunipan Fauba, Numid Mangani Chupna Chathagadaba, Sangai Film Festival English in Kunmanga, Hogdokre, Manipuri State Film Development Society na, Konumamang Daleba, Society Asigi Auditorium da Tourism Department ka Kusam Naduna, Chathagadaba, Film Festival Hogdokaki Thoram Aduda, Art and Culture ki Commissioner H. Gyan Prakash, Joint Secretary Tribal Affairs and Hills, Horticulture and Science, Daryal Julie Anal Amade, Tourism Department ke Deputy Director, Mukjam Jemi the Chingbana, Tharamapusing on the Serogyaki. Gyan Prakash na Haikibada, Kunai Amagi Mami Asi, Matam Giputokli ba film sing Aduda Mamitai, film Amada Yauriba Wari Amade, Tauriba acting the Chingbasing Aduna, Matam Duki Channel launches sing Adu, Nasi Haurakliba Mirolda, Kanghanaba, Machakamasu Oi. Film Mama Yang Bahibasina, Haurakliba Nahasing da, Maipunana, Tabak Tobang Ambagi Wakal Sing, Hengat Hanbada, Mateng Pangi. Festival Asina, Yengningi Haiduna Yengba Fangwidaba, Mapalam Gi film sing Yang. Lamdam asigi ariba film kaya miyam da yenghanbagi khudong chaba piragani haiki. Ngasiga numit humni suraba faubada lenga ki maikaidigi positive oiba response amata laktabadagi mayai lambigi lambi thingbagi khongjang changsile mongsangai dagina thongkhong Lakshmi Bazar Yumnam Hoidrom fauba National Highway 137A mayai lambi sarukam oiriba mafam sing asida lambi thingbagi khongjang kana chathari lambi asiki phibam phattabana toine accident thokpa misi mina kaya yaurakpana lambi asi sembinaba kayara khana authority singda wakatpa amade ban tawtuna khongjang kaya changsinkhre adubunga si fauba
faubada lambi asi atopa mafamda khara pothole menbagi thabak tawrabasu lambi asigi phibam hena sokriba hairangoi thong makhadagina samuro faubagi lambi asi hanna fauba yengdaba amade ngarang su langthabal thong ahanbida wangoigi STO amade PWD gi engineer singa malalgi thomi singa puna faminaduna wari sanaki adubu wari sanaba aduda yanaba purak pangamdabadagi ban makha chatharakpani masidagi hena kanba khongjang changsilaktuna JCB na lambi tawkhairakpa yai haina mayai lambi apunba loki president Chingsumbam Niladhajana fongdorakhi hawagi matang ada ha manu tu da moi executive engineer ado AC moi lai laga ju koi moi ga yana tre moi na hai na hapta amale ga koi lambi samjage ado koi banji topiyo haiba ado koi na ban to dingi mang du su koi na hajan na sembiu na request orabani adigi koi DC da koi phamina tana koi Milan gi malan gi koi gi mai lambi apun baluki member adigi executive member phamina na moi na semage ada haidana mana executive media AC edition media bhag kaudna mana soida semalani haidana mana community piraga hoji buk sembi raktabadagi akoina mathang banji chatrak pani lambi semdi bukti akoi hen akan ba khongjing changsin ba koi sem thakna lejer Security Force na drug lalon ba ma Kangpokpi Police Station gi manung chanba Bongmol Khuldagi ngarang fare hairi Police tegi fangba pauda fagalaba miyoi asigi maming Lunkho Hau Kipgen chahi nifuga humdoi Cycle Police Station gi manung chanba Ganfai bungdagini Mahakhul asigi chief ni mangondigi Kanigram Chamapan ga marfu taruk fagale hairi Lamdam asigi pothok marang kaina puthokpa amadi chinjak mipal tangdaba haibigi pandamda Universal Friendship Organization UFO Central Headquarter Haipoki Makhada Chingfu Collective Farm haina mingthonba organization asigi Agriculture Department ama hangdokhibaga loinana UFO Manipur manungda leiriba battalion amadi branch singda marumarang sing yenthokre ahanba oina Imphal ki manungda leiriba UFO gi branch singda hawdokhiba marumarang yenbagi thoram aduga mari lenana UFO gi Secretary General Y Mairabana lamdam asigi miyoi kayana chinjak ta mipal tangdana bahotna bahaibasi yamnamak tangai fade maramaduna aikoi khudimagna hu chendaba pothok sing puthoktuna lamdam asida afaba chinjak phanghanabagi pandamda organization asigi leiriba branch amati battalion singda marumarang yenthokpagi thabak ase pangthokpani loinana organization asina tongan ba mafam singdasu makhatana marumarang yenthokpagi thabak chathakigani lamdam asigi miyamna matam amada yamna wana rakpa matamda organization asina achauba mating pangmangamnabagi damak chatharakliba thabak thorom sing asida miyamna saruk yabiduna chahonga hongba lamdam ama ohelasi fongdoki UFO gi president RK Sana Parihalna Luchingduna Imphal Laiba organization asigi branch singi oina chathakiba marumra yenthokpagi thoram aduda organization asigi secretary general Y Mairaba home secretary L Loyumba amade UFO gi maru oiba famnaiba singna saruk yakhi Paugi marak thana tem break amata longminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matung taram nokchare pau makhatana pizare Lions Club of Thawbal na sinduna Diabetes and Wellbeing haiba thimda district asigi tongan ba mafam singda health camp pangthokre malemgi diabetes numit ka mari leinana pangthokiba camp atuda maru oina diabetes amasung masiga mari leinaba mental health amadi hypertension ki matangda maru oina pangthoki medical camp asi haukiba November 10 da Social Development Association Thawbal ga punna sinduna multi purpose community hall Thawbal bazar da pangthoki loinana Rising Club Thawbal Khetri
Laikai ga punna sinduna November 13 ta Hautabi Lampak Thobal Khetri Laikai da pangthokhi Thauramasi ki makha chatharak pa oina Jupiter Club Bamolerag Thobal ga punna sinduna Public Stage Manglampak ta kem asi pangthokhi bani kem asida punna miyoi chamaga marfu mangarom layeng chathaki hairi Bhagavan Sri Satya Sai Baba gi mapo kumon thauramga mari lenana Sri Satya Sai Seva Organization Manipurna ima kaithelda acha athak sing miyamda yenthokre Patsoi Block Congress Committee gi advisor oina achauba thau kaya puramba Patsoi Part 2 dagi Irom Krishnana tha asigi November 18 da lekhidabada Patsoi Block Congress Committee na minute ani tumina leptuna awapa fongdokre hanagi Minister AK Mirabai na tabung khokta leiba yumda pangthokiba awapa fongdokpagi thauram aduda Patsoi Block Congress Committee gi thaupuba sing amade Kendra asigi masak naiba myu kayana serugyaki Laikhidraba Krishnana hinglingai matamda Patsoi Kendra da Congress ki mapangal kangkhatnaba lawram Thongdangbu Hanagi Minister AK Mirabai na singthaduna wangangki Kanglai Park Students Association Imphalis District Council gi nauna thaupugadaba sing khankre District Council asiki President oina Asem Bibek Ras Vice President oina Puthem Santos Secretary General oina Laizing Kofe Maring khankre haide Loishilakpada maroiba paw mukana pizari Dolai Thavi Khul ki Khunja Singh Relief Camp tagi tharak laga Dolai Thavi Khul yaukre Amadi Sangai Festival ga mari lenana ngasi tagi Sangai Film Festival hogokre Hauzik Pawbigo na Steve na Santokchaba Manipuri Pawmatang sa Loizere, Miding Tabiri Bakum na Mapu Amokana Kurapchari.